ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯂꯣꯏꯅꯅ ꯆꯦꯅꯦꯜꯁꯤꯅ ꯉꯁꯤ ꯊꯥꯒꯠꯆꯒꯗꯧꯔꯤꯕ ꯚꯤꯗꯤꯑꯣꯁꯦ ꯃꯁꯤ ꯑꯩꯍꯥꯛꯅ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯄꯣꯁꯇ ꯄꯣꯁ ꯑꯃ ꯇꯧꯖꯩ ꯃꯗꯨꯗꯤ ꯄꯨꯌꯥ ꯃꯩ ꯊꯥꯕꯒꯤ ꯃꯇꯥꯡꯅꯤ ꯄꯨꯌꯥ ꯃꯩ ꯊꯥꯕ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯁꯤ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯀꯪꯂꯩꯄꯥꯛ ꯀꯗꯣꯝꯗ ꯆꯠꯂꯝꯒꯅꯤ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯄꯣꯁ ꯑꯃ ꯊꯥꯒꯠꯄꯅꯤ ꯍꯥꯏꯔꯤꯕ ꯄꯣꯁꯁꯦ ꯃꯁꯤ ꯑꯩꯒꯤ ꯄꯤꯛꯆꯔ ꯑꯃ ꯑꯩꯅ ꯁꯨꯝ ꯍꯟꯗꯛꯁꯦ ꯈꯥꯡꯉꯕꯣꯛꯇ ꯁꯨꯝ ꯆꯠꯆꯔꯨꯕꯅꯦ ꯑꯗꯨꯗ ꯑꯃ ꯂꯩꯍꯧꯋꯤ ꯌꯥꯝ ꯅꯧꯅ ꯍꯟꯗꯛ ꯑꯃ ꯁꯦꯝꯃꯝꯃꯦ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯄꯨꯌꯥ ꯃꯩ ꯊꯥꯕꯒꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯒꯤ ꯄꯤꯛꯆꯔ ꯑꯩꯁꯨ ꯑꯗꯨꯝ ꯊꯥꯒꯠꯆꯔꯛꯀꯦ ꯑꯗꯣ ꯍꯥꯏꯔꯤꯕꯁꯤ ꯑꯩꯅ ꯁꯨꯝ ꯃꯌꯥꯝꯗ ꯋꯥꯍꯪ ꯑꯃ ꯍꯪꯖꯕꯅꯦ ꯃꯗꯨꯗ ꯃꯌꯥꯝꯅ ꯀꯃꯦꯟ ꯃꯌꯥꯝ ꯄꯤꯕꯤꯔꯛꯑꯦ ꯃꯗꯨ ꯀꯃꯦꯟꯗ ꯈꯔ ꯂꯧꯈꯠꯆꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨꯒ ꯂꯥꯏꯔꯤꯛꯇ ꯈꯔ ꯁꯨꯝ ꯊꯦꯡꯅꯖꯕ ꯈꯔ ꯃꯌꯥꯝ ꯁꯨꯝ ꯁꯦꯌꯔ ꯇꯧꯖꯕꯅꯦ ꯍꯥꯏꯕꯗꯤ ꯄꯨꯌꯥ ꯃꯩꯁꯦ ꯊꯥꯔꯝꯗ꯭ꯔꯕꯗꯤ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯀꯪꯂꯩꯄꯥꯛꯁꯦ ꯃꯁꯤꯒꯤ ꯃꯇꯥꯡꯅꯤ ꯃꯅꯤꯄꯨꯔꯁꯤꯁꯨ ꯊꯣꯛꯂꯝꯃꯣꯏꯀꯣ ꯀꯪꯂꯩꯄꯥꯛ ꯍꯥꯏꯅ ꯀꯧꯔꯝꯒꯅꯤ ꯑꯗꯣ ꯁꯤꯒꯤ ꯃꯌꯥꯝ ꯃꯔꯛꯁꯤꯗꯒꯤ ꯀꯃꯦꯟ ꯈꯔ ꯁꯨꯝ ꯂꯧꯈꯠꯆꯔꯒ ꯑꯩ ꯃꯌꯥꯝꯗ ꯁꯨꯝ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯄ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯣꯏꯒꯤ ꯂꯩꯔꯤꯕ ꯋꯥꯈꯜꯂꯣꯟꯗꯣ ꯀꯩ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯦ ꯑꯍꯥꯟꯕꯗ ꯑꯩꯅ ꯂꯧꯈꯠꯆꯔꯤꯕꯁꯦ ꯃꯁꯤ ꯔꯣꯁ ꯆꯅꯨ ꯃꯥꯅ ꯍꯥꯏꯕꯤꯔꯛꯄꯅꯤ ꯄꯨꯌꯥ ꯃꯩ ꯊꯥꯕ ꯍꯥꯏꯔꯒ ꯍꯦꯛꯇ ꯀꯞꯅꯤꯡꯉꯤ ꯒꯨꯗ ꯃꯣꯔꯅꯤꯡ ꯏꯕꯨꯡꯉꯣꯅ ꯃꯥꯅ ꯁꯨꯃꯥꯏꯅ ꯑꯃ ꯊꯥꯔꯝꯃꯦ ꯍꯥꯏꯕꯗꯤ ꯄꯨꯌꯥ ꯃꯩ ꯊꯥꯕꯁꯤ ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯇꯥꯕꯗ ꯑꯩꯈꯣꯏꯗ ꯊꯃꯣꯏꯗ ꯀꯩꯅꯣꯝ ꯐꯥꯎꯖꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯒꯤ ꯌꯥꯝꯅ ꯈꯟꯖꯕ ꯅꯨꯡꯉꯥꯏꯖꯗꯕ ꯑꯃ ꯐꯥꯎꯕꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯃꯥꯅ ꯁꯨꯃꯥꯏꯅ ꯐꯣꯡꯗꯣꯔꯛꯄꯅꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯑꯃꯨꯛ ꯑꯩ ꯂꯧꯈꯠꯆꯔꯛꯀꯦ ꯃꯗꯨꯅ ꯁꯪꯒ꯭ꯔꯤꯂꯥ ꯂꯥꯏꯁ꯭ꯔꯝ ꯄꯨꯌꯥ ꯃꯩ ꯊꯥꯔꯝꯗ꯭ꯔꯕꯗꯤ ꯀꯪꯂꯩꯄꯥꯛ ꯃꯥꯂꯦꯝꯗ ꯃꯁꯛ ꯅꯥꯏꯕ ꯇꯣꯞ ꯇꯣꯞꯄ ꯂꯩꯄꯥꯛ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯁꯤꯅꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯁꯤꯁꯨ ꯈꯟꯅꯕ ꯌꯥꯏ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯄꯨꯌꯥ ꯃꯩꯁꯦ ꯊꯥꯔꯝꯗ꯭ꯔꯒꯗꯤ ꯀꯪꯂꯩꯄꯥꯛ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯦ ꯃꯁꯤ ꯃꯥꯂꯦꯝꯗ ꯇꯣꯞ ꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯅꯤ ꯍꯥꯏꯕꯗꯤ ꯄꯨꯌꯥ ꯃꯩ ꯊꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯔꯥꯃꯥꯅꯤ ꯙꯔꯃ ꯂꯥꯛꯑꯦ ꯃꯗꯨ ꯃꯇꯨꯡꯗ ꯍꯤꯟꯗꯨ ꯙꯔꯃ ꯁꯨꯝ ꯃꯊꯪ ꯃꯊꯪ ꯁꯨꯝ ꯂꯥꯛꯏꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤꯒꯨꯝꯕ ꯊꯥꯔꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯂꯥꯏꯅꯤꯡꯁꯦ ꯅꯝꯊꯕ ꯉꯝꯃꯣꯏ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯂꯝꯗꯝ ꯀꯪꯂꯩꯄꯥꯛ ꯍꯥꯏꯔꯤꯕ ꯂꯝꯗꯝꯁꯦ ꯑꯁꯤ ꯃꯅꯤꯄꯨꯔ ꯊꯣꯛꯂꯝꯃꯔꯣꯏ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯂꯝꯗꯝ ꯑꯁꯦ ꯃꯔꯣꯝꯗꯣꯝ ꯂꯦꯞꯆꯕ ꯃꯅꯤꯡ ꯇꯝꯕ ꯂꯩꯄꯥꯛ ꯑꯃ ꯑꯣꯏꯔꯝꯕ ꯌꯥꯏꯑꯕ ꯑꯗꯨꯅꯤ ꯁꯨꯝ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟꯅꯤꯀꯣ ꯑꯗꯨꯒ ꯃꯊꯪꯒꯤ ꯑꯩꯅ ꯂꯧꯈꯠꯆꯔꯤꯁꯤꯅ ꯁꯪꯒ꯭ꯔꯤꯂꯥ ꯂꯥꯏꯁ꯭ꯔꯝꯁꯦ ꯃꯥꯒꯤ ꯀꯃꯦꯟ ꯑꯃꯁꯨ ꯌꯥꯎꯔꯝꯃꯦ ꯃꯍꯥꯛꯅ ꯍꯥꯏꯕꯤꯔꯛꯄꯗ ꯑꯅꯤ ꯊꯣꯛꯅ ꯌꯥꯎꯔꯝꯃꯦ ꯁꯤꯃꯁꯨ ꯂꯧꯈꯠꯆꯔꯛꯀꯦ ꯅꯨꯄꯤ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯨꯏ ꯄꯨꯝꯅꯃꯛ ꯅꯨꯄꯤꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯅꯨꯄꯤꯅ ꯂꯝꯆꯠ ꯆꯨꯝꯗ꯭ꯔꯕꯗꯤ ꯏꯃꯨꯡꯗꯨ ꯂꯩꯈꯥ ꯇꯥꯔꯛꯏ ꯂꯩꯄꯥꯛꯀꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗꯒꯤ ꯅꯨꯄꯤ ꯃꯣꯠꯂꯛꯄꯗꯒꯤ ꯂꯩꯄꯥꯛ ꯑꯃ ꯃꯥꯡꯂꯛꯈꯤ ꯐꯨꯔꯨꯞ ꯑꯃ ꯃꯤꯔꯣꯟ ꯀꯌꯥ ꯍꯧꯒꯠꯄ ꯉꯝꯗꯅ ꯂꯩꯔꯤꯕꯅꯤ ꯃꯔꯝꯁꯤꯅ ꯅꯨꯄꯤꯁꯤꯡꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯁꯥꯖꯠ ꯂꯣꯟꯆꯠ ꯆꯨꯝꯅ ꯆꯠꯄꯤꯌꯨ ꯍꯥꯏꯖꯅꯤꯡꯉꯤ ꯃꯔꯨꯑꯣꯏꯅ ꯌꯨꯝ ꯄꯥꯜꯂꯕ ꯅꯨꯄꯤꯁꯤꯡꯅ ꯌꯨꯝꯕꯥꯜꯂꯣꯟ ꯅꯤꯌꯝ ꯆꯨꯝꯅ ꯆꯠꯄꯤꯌꯨ ꯍꯥꯏꯖꯅꯤꯡꯉꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯁꯦ ꯍꯦꯟꯅ ꯁꯨꯝ ꯑꯋꯥꯐꯝꯗ ꯇꯥꯔꯛꯀꯅꯤ ꯍꯥꯏꯖꯔꯤ ꯅꯨꯄꯤꯁꯤꯡ ꯆꯦꯛꯁꯤꯟꯕꯤꯌꯨ ꯃꯍꯥꯛꯅ ꯏꯔꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯦꯂꯤꯡꯁꯦ ꯑꯃꯒ ꯂꯣꯏ ꯁꯝꯖꯟꯅꯕꯅ ꯄꯥꯕꯗ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯥꯅ ꯐꯣꯡꯗꯣꯛꯏꯁꯤꯗꯤ ꯑꯩꯅ ꯁꯨꯝ ꯈꯪꯖꯕ ꯃꯔꯝꯅ ꯑꯩ ꯁꯨꯝ ꯄꯥꯖꯔꯛꯄꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯌꯥ ꯃꯩ ꯊꯥꯈꯤꯕ ꯃꯇꯥꯡꯁꯤ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯩꯄꯥꯛ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯃꯥꯒꯤ ꯊꯧꯗꯥꯡ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯨꯝ ꯊꯦꯡꯅꯕ ꯋꯥꯔꯤꯗ ꯀꯩꯗ ꯁꯨꯝ ꯊꯦꯡꯅꯕꯗꯨꯒꯤ ꯃꯔꯝꯅ ꯃꯥꯅꯁꯨ ꯁꯤ ꯐꯣꯡꯗꯣꯔꯛꯄꯅꯤ ꯃꯁꯤ ꯌꯥꯝꯅ ꯆꯨꯝꯃꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯝꯍꯩꯕꯒꯤ ꯋꯥꯔꯤ ꯂꯥꯛꯄ ꯃꯇꯝꯗ ꯆꯔꯥꯏꯔꯣꯡꯕꯒꯤ ꯑꯗꯨꯒ ꯄꯥꯝꯍꯩ ꯄꯣꯛꯂꯛꯄꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯈꯔ ꯌꯥꯎꯋꯤ ꯅꯨꯄꯤꯒꯤ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯌꯥꯎꯋꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯗꯨꯗꯒꯤ ꯍꯧꯔꯛꯄꯅꯤ ꯍꯥꯏꯗꯅ ꯁꯪꯒ꯭ꯔꯤꯂꯥ ꯂꯥꯏꯁ꯭ꯔꯝꯅ ꯐꯣꯡꯗꯣꯔꯛꯄꯅꯤ ꯃꯁꯤꯁꯨ ꯑꯗꯨꯝ ꯆꯨꯝꯃꯤ ꯍꯥꯏꯗꯅ ꯑꯩꯁꯨ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯑꯩꯅ ꯑꯃꯨꯛ ꯀꯃꯦꯟ ꯑꯃꯃꯨꯛ ꯂꯧꯈꯠꯀꯦ ꯃꯗꯨꯗꯤ NB ꯀꯣꯔꯧꯉꯥꯟꯕ ꯃꯩꯇꯩ ꯍꯥꯏꯕ ꯃꯍꯥꯛꯀꯤ ꯃꯃꯤꯡꯁꯦ ꯄꯨꯌꯥ ꯃꯩ ꯊꯥꯔꯝꯗ꯭ꯔꯕꯗꯤ ꯀꯪꯂꯩꯄꯥꯛꯀꯤ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯃꯇꯤꯛ ꯃꯉꯥꯜ ꯂꯩꯅ ꯍꯤꯡꯒꯗꯕꯅꯤ ꯏꯃꯥꯒ ꯏꯄꯥꯒ ꯃꯩ ꯊꯥꯈ꯭ꯔꯕꯅꯤꯅ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣꯏ ꯂꯝꯖꯥ ꯁꯔꯥ ꯈꯨꯟꯅꯥꯏ ꯑꯣꯏꯅ ꯂꯩꯔꯦ ꯏꯃꯥꯒ ꯏꯄꯥꯒ ꯂꯩꯔꯝꯃꯗꯤ ꯑꯩꯈꯣꯏꯁꯦ ꯃꯇꯤꯛ ꯃꯉꯥꯜ ꯂꯩꯅ ꯍꯤꯡꯂꯝꯒꯗꯕꯅꯤ ꯍꯥꯏꯗꯅ ꯐꯣꯡꯗꯣꯛꯏ NB ꯀꯣꯔꯧꯉꯥꯟꯕ ꯃꯩꯇꯩꯅ ꯐꯣꯡꯗꯣꯛꯄꯅꯤ ꯃꯊꯪꯒꯤ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟ ꯑꯁꯤꯅ ꯈꯥꯒꯦꯟꯗ꯭ꯔꯣ ꯁꯤꯡꯍ ꯍꯥꯏ ꯃꯥꯅ ꯍꯥꯏꯕꯤꯔꯛꯄꯁꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯦ ꯌꯦꯡꯉꯨ ꯑꯃꯦꯔꯤꯀꯥꯅ ꯁꯥꯏꯟꯁꯇ ꯊꯤꯔꯒ ꯆꯥꯎꯈꯠꯂꯦ ꯍꯥꯏꯕꯁꯦ ꯉꯁꯤ ꯆꯩꯅꯥ ꯃꯈꯣꯏꯗꯤ ꯃꯥꯂꯦꯝꯗ ꯁꯛꯈꯪꯅꯔꯦ ꯍꯥꯏꯗꯣꯏꯅꯤ ꯃꯥꯏꯁꯦ ꯁꯛꯅꯔꯦ ꯍꯥꯏꯔꯦ ꯃꯔꯝꯗꯤ ꯃꯣꯏꯗꯤ ꯃꯈꯣꯏꯒꯤ ꯃꯄꯥ ꯃꯄꯨꯅ ꯊꯝꯕꯤꯔꯝꯂꯕ 3,000-4 ꯃꯃꯥꯡꯒꯤ ꯄꯨꯌꯥ ꯂꯩꯁꯤꯅꯦꯕ ꯍꯥꯏꯕꯗꯤ ꯃꯥꯅ ꯍꯥꯏꯁꯦ ꯍꯧꯖꯤꯛꯁꯦ ꯑꯃꯦꯔꯤꯀꯥꯁꯦ ꯌꯥꯝ ꯀꯩꯅꯣ ꯇꯧꯔꯒꯁꯨ ꯆꯩꯅꯥꯁꯦ ꯆꯥꯎꯈꯠꯂꯦꯕ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕꯁꯤꯀꯣ ꯃꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯊꯥꯏꯅꯒꯤ ꯄꯨꯌꯥꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯂꯦꯡꯗꯅ ꯊꯝꯃꯝꯃꯤ ꯑꯗꯨ ꯍꯧꯖꯤꯛꯐꯥꯎ ꯂꯩꯕ ꯃꯔꯝꯅ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝꯅ ꯍꯦꯟꯅ ꯁꯛ ꯈꯪꯅꯕ ꯑꯗꯨꯒꯨꯝꯕ ꯑꯃ ꯑꯣꯏꯔꯛꯏꯕꯅꯤ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕꯅꯤ ꯃꯁꯤꯁꯨ ꯌꯥꯝꯅ ꯆꯨꯝꯃꯤ ꯑꯩꯅ ꯁꯨꯝ ꯀꯃꯦꯟꯁꯦ ꯃꯌꯥꯝꯗꯩ ꯈꯣꯝꯖꯤꯜꯂꯒ ꯃꯌꯥꯝꯗ ꯁꯨꯝ ꯑꯩ ꯑꯃꯨꯛ ꯈꯪꯍꯟꯖꯕꯅꯤ ꯃꯊꯪꯒꯤꯁꯤꯅ ꯅꯤꯡꯊꯧꯖꯝ ꯁꯃꯔꯦꯟꯗ꯭ꯔ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯆꯍꯤ
ꯆꯍꯨꯝ ꯃꯃꯥꯡꯗꯒꯤ ꯁꯅꯥꯒꯤ ꯄꯩꯁꯥ ꯆꯠꯅꯔꯝꯂꯕꯅꯤ ꯍꯧꯖꯤꯛ ꯀꯪꯂꯩꯄꯥꯛ ꯑꯣꯏꯅ ꯅꯤꯡꯈꯥ ꯇꯝꯅ ꯂꯩꯔꯝꯂꯕꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯃꯌꯥꯝ ꯈꯟꯊꯕꯤꯔꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯄꯩꯁꯥꯁꯦ ꯑꯩꯈꯣꯏꯅ ꯁꯅꯥꯅ ꯆꯠꯅꯔꯝꯃꯤ ꯍꯥꯏꯕꯅꯤ ꯃꯥ ꯍꯥꯏꯔꯤꯕꯁꯦ ꯁꯅꯥꯅ ꯄꯩꯁꯥ ꯁꯥꯔꯒ ꯆꯠꯅꯔꯝꯃꯤ ꯑꯗꯨꯅ ꯀꯪꯂꯩꯄꯥꯛꯁꯤ ꯀꯔꯤꯒꯨꯝꯕ ꯅꯤꯡꯇꯝꯕ ꯑꯣꯏꯔꯝꯃꯒꯗꯤ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝ ꯍꯦꯟꯅ ꯈꯪꯕꯤꯔꯛꯑꯣ ꯁꯤꯅꯦꯕ ꯍꯥꯏꯕꯗꯤ ꯁꯅꯥ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯗꯅ ꯍꯥꯏꯕꯗꯤ ꯄꯣꯠꯊꯣꯛ ꯆꯥꯎꯊꯣꯛ ꯑꯗꯨꯒꯨꯝꯕ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯕꯅꯤ ꯃꯥꯒꯤ ꯐꯣꯡꯗꯣꯛꯄ ꯃꯍꯥꯛꯀꯤ ꯃꯣꯠꯅꯤ ꯃꯊꯪꯒꯤꯁꯤꯅ ꯇꯌꯥꯏ ꯐꯝꯅꯥꯏꯕꯁꯤꯡꯁꯦ ꯐꯠꯇꯦ ꯍꯧꯖꯤꯛꯁꯨ ꯐꯠꯇꯕꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯁꯥꯒꯤ ꯃꯤꯔꯣꯜꯒꯤ ꯐꯅꯕ ꯇꯧꯕꯗꯤ ꯎꯗꯦ ꯃꯤꯅ ꯏꯟꯁꯤꯜꯂꯒ ꯆꯠꯄ ꯀꯧꯕꯅꯤꯅ ꯃꯔꯝꯗꯝꯕꯨ ꯃꯤꯔꯝꯗ ꯌꯣꯜꯂꯤ ꯂꯥꯏꯁꯨ ꯋꯥꯠꯄ ꯍꯧꯔꯛꯐꯝ ꯈꯪꯗꯕ ꯂꯨꯆꯤꯡꯕ ꯄꯣꯂꯤꯇꯤꯛꯁꯤꯌꯥꯟꯁꯤꯡꯅ ꯁꯨꯃꯥꯏꯅ ꯐꯣꯡꯗꯣꯛꯏ ꯇꯌꯥꯏꯒꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟꯅꯤ ꯃꯊꯪꯒꯤꯁꯤꯅ ꯅꯥꯂꯤꯅꯤ ꯅꯤꯡꯊꯧꯖꯝ ꯃꯍꯥꯛꯅ ꯐꯣꯡꯗꯣꯔꯛꯄ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯄꯨꯌꯥ ꯃꯩ ꯊꯥꯔꯝꯗ꯭ꯔꯕꯗꯤ ꯃꯥꯂꯦꯝꯁꯤꯗ ꯀꯪꯂꯩꯆꯥꯁꯤꯡꯒꯤ ꯃꯁꯛ ꯇꯥꯛꯄꯗ ꯂꯨꯔꯝꯃꯣꯏ ꯏꯁꯥꯒꯤ ꯏꯔꯣꯜ ꯏꯌꯦꯛ ꯀꯜꯆꯔ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯂꯩꯖꯗꯨꯅ ꯕ꯭ꯔꯥꯏꯠ ꯑꯣꯏꯅ ꯂꯩꯔꯝꯒꯅꯤ ꯆꯤꯡꯃꯤ ꯇꯝꯃꯤꯁꯨ ꯅꯨꯡꯁꯤꯅꯔꯝꯒꯅꯤ ꯁꯤꯗ ꯃꯥꯅ ꯍꯥꯏꯔꯛꯄꯁꯤꯗ ꯑꯩꯅ ꯌꯥꯝ ꯌꯥꯖꯅꯤꯡꯕ ꯑꯃ ꯌꯥꯎꯋꯦ ꯆꯤꯡꯃꯤ ꯇꯝꯃꯤꯁꯨ ꯅꯨꯡꯁꯤꯅꯔꯝꯒꯅꯤꯅ ꯋꯥꯍꯩ ꯑꯃ ꯂꯥꯁꯇ ꯌꯥꯎꯔꯛꯄꯁꯦ ꯃꯁꯤ ꯌꯥꯝ ꯆꯨꯝꯃꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯂꯥꯏꯅꯤꯡꯁꯤ ꯃꯨꯊꯠꯂꯛꯄꯗꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯄꯨꯌꯥ ꯃꯩ ꯊꯥꯗꯅ ꯑꯗꯨꯃꯥꯏꯅ ꯃꯨꯊꯠꯂꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯨ ꯙꯔꯃ ꯆꯠꯂꯨ ꯌꯥꯗꯕ ꯉꯩꯁꯤꯡꯗꯅ ꯑꯩꯈꯣꯏꯒꯤ ꯑꯃꯥꯡꯕ ꯖꯥꯇꯤꯅꯤ ꯍꯥꯏꯗꯅ ꯏꯟꯊꯣꯔꯛꯑꯦ ꯑꯗꯨꯅ ꯏꯟꯊꯣꯔꯛꯄꯗꯒꯤ ꯃꯈꯣꯏꯒ ꯁꯣꯛꯅ ꯁꯝꯅꯕ ꯌꯥꯗꯕꯒꯤ ꯑꯃ ꯌꯥꯝ ꯀꯟꯅ ꯂꯥꯛꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯃꯤꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯤ나 ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯅꯤ ꯅꯨꯡꯁꯤꯅ ꯂꯩꯔꯝꯕꯁꯦ ꯃꯈꯣꯏꯁꯤ ꯂꯥꯞꯊꯣꯛꯈꯤꯕ ꯇꯞ ꯇꯞꯅ ꯂꯥꯞꯊꯣꯛꯈꯤꯕ ꯃꯇꯝꯗꯒꯤ ꯃꯈꯣꯏꯁꯨ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯇꯝꯄꯥꯛꯇꯅ ꯍꯤꯟꯗꯨꯒꯤ ꯂꯥꯏꯅꯤꯡꯁꯤꯅ ꯅꯝꯅ ꯂꯩꯈꯤꯕꯗꯒꯤ ꯆꯤꯡꯃꯤꯗ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯦ ꯃꯈꯣꯏꯅ ꯈ꯭ꯔꯤꯁꯇꯥꯟ ꯙꯔꯃꯗ ꯆꯠꯈꯤꯕꯗꯒꯤ ꯂꯥꯏꯅꯤꯡ ꯑꯃꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯂꯩꯈꯤꯕꯗꯒꯤ ꯁꯨꯃꯥꯏꯅ ꯃꯔꯤꯁꯦ ꯂꯥꯞꯊꯣꯛꯅꯈꯤꯕꯅꯦ ꯍꯥꯏꯅ ꯑꯈꯪ ꯑꯍꯩ ꯀꯌꯥꯅ ꯃꯁꯤ ꯂꯥꯏꯔꯤꯛꯇ ꯑꯗꯨꯝ ꯐꯣꯡꯗꯣꯛꯑꯒ ꯊꯝꯕꯅꯦ ꯍꯥꯏꯗꯅ ꯃꯌꯥꯝꯅ ꯊꯝꯖꯒꯦ ꯃꯊꯪꯒꯤꯁꯤꯅ N6PR ꯃꯥꯏ ꯃꯃꯤꯡꯗꯤ ꯀꯩ ꯍꯥꯏꯅꯣ ꯑꯩ ꯈꯪꯗ꯭रे ꯄꯨꯌꯥ ꯃꯩ ꯊꯥꯔꯝꯗ꯭ꯔꯕꯗꯤ ꯀꯗꯣꯝꯗ ꯆꯠꯂꯝꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯁꯦꯝꯕꯤꯔꯛꯑꯣ ꯏꯌꯥꯝꯕ ꯍꯥꯏ ꯃꯍꯥꯛꯅꯁꯨ ꯁꯨꯃꯥꯏꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯑꯦ ꯑꯩꯍꯥꯛꯅꯁꯨ ꯃꯁꯤ ꯁꯦꯝꯃꯤꯉꯩ ꯈꯜꯂꯒ ꯉꯁꯤ ꯁꯦꯝꯖꯔꯕꯅꯤ ꯃꯊꯪꯒꯤꯁꯤꯅ ꯂꯤꯂꯤ ꯂꯣꯇꯁ ꯃꯥꯅ ꯍꯥꯏꯕꯤꯔꯛꯄꯁꯦ ꯅꯨꯄꯤꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯂꯝꯆꯠ ꯆꯨꯝꯗꯕꯤ ꯃꯤꯌꯥꯟꯆꯥꯒꯤ ꯑꯣꯛꯇꯕꯤ ꯑꯣꯏꯕꯗꯒꯤꯅꯤ ꯁꯦꯟꯆꯨꯔꯤ ꯗꯤꯀꯦꯠ ꯀꯌꯥ ꯂꯩꯈꯥ ꯇꯥꯅ ꯃꯥꯡꯂꯕꯅꯤ ꯃꯁꯤ ꯉꯁꯥꯏꯒꯤ ꯁꯪꯒ꯭ꯔꯤꯂꯥ ꯂꯥꯏꯁꯝ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯗꯨꯒ ꯍꯥꯏꯔꯞ ꯃꯥꯟꯅꯩ ꯑꯗꯨꯒ ꯃꯊꯪꯒꯤꯁꯤꯅ ꯂꯕ ꯃꯤꯇꯩ ꯄꯨꯌꯥ ꯃꯩ ꯊꯥꯔꯝꯗ꯭ꯔꯕꯗꯤ ꯑꯍꯥꯟꯕꯗ ꯍꯧꯖꯤꯛ ꯀꯝꯃꯨꯅꯤꯇꯤ ꯃꯌꯥꯝ ꯅꯨꯡꯁꯤꯅꯗ꯭ꯔꯤꯁꯦ ꯅꯨꯡꯁꯤꯅꯔꯝꯒꯅꯤ ꯑꯦꯟ ꯃꯊꯪꯗꯤ ꯌꯨꯅꯤꯇꯤ ꯑꯣꯏꯔꯕꯅꯤꯅ ꯆꯥꯎꯈꯠꯄ ꯍꯥꯏꯗꯣ ꯑꯗꯨꯝ ꯂꯥꯛꯑꯗꯕꯅꯤ ꯑꯩꯈꯣꯏꯅ ꯁꯤꯡꯒꯥꯄꯨꯔꯗꯒꯤ ꯍꯦꯟꯅ ꯆꯥꯎꯈꯠꯂꯝꯕ ꯌꯥꯏ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯁꯦ ꯌꯨꯅꯤꯇꯤ ꯑꯣꯏꯕꯁꯤꯅꯤ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡ ꯂꯥꯛꯇ꯭ꯔꯤꯉꯩ ꯅꯤꯡꯊꯧ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯡꯁꯤꯅꯗꯕ ꯂꯩꯔꯝꯗꯦ ꯑꯗꯨꯕꯨ ꯌꯦꯡꯉꯣ ꯄꯥꯝꯍꯩꯕꯒꯤ ꯃꯆꯥ ꯁꯨꯔꯣꯟ ꯀꯝꯗꯧꯈꯤ 18 to 19 ꯁꯦꯟꯆꯨꯔꯤꯗꯅꯤ ꯃꯅꯤꯄꯨꯔ ꯄꯨꯡꯇꯨꯝ ꯇꯨꯝꯈ꯭ꯔꯤꯁꯦ ꯑꯩꯅ ꯍꯧꯖꯤꯛꯐꯥꯎ ꯔꯣꯌꯦꯜ ꯐꯦꯃꯤꯂꯤ ꯔꯦꯁꯄꯦꯛ ꯇꯧꯗ꯭ꯔꯤ ꯁꯨꯃꯥꯏꯅ ꯂꯕ ꯃꯤꯇꯩꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯑꯦ ꯃꯥꯒꯤ ꯊꯃꯣꯏꯗ ꯂꯩꯕꯗꯨ ꯐꯣꯡꯗꯣꯛꯆꯔꯛꯄꯅꯤ ꯑꯩꯅ ꯑꯃꯨꯛ ꯃꯌꯥꯝꯗ ꯁꯨꯝ ꯈꯪꯍꯟꯖꯕꯅꯤ ꯑꯗꯨꯝ ꯌꯥꯝꯅ ꯐꯖꯕ ꯑꯗꯨꯝ ꯌꯥꯎꯔꯤ ꯃꯥꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯂꯧꯁꯟꯕ ꯌꯥꯕ ꯃꯌꯥꯝ ꯌꯥꯎꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯌꯨꯅꯤꯇꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯃꯒ ꯅꯨꯡꯁꯤꯅꯗꯕ ꯂꯩꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯨ ꯅꯨꯡꯁꯤꯅꯔꯝꯒꯅꯤ ꯁꯤꯒꯨꯝꯕ ꯀꯌꯥ ꯑꯃ ꯃꯥꯅ ꯍꯥꯏꯅ ꯐꯣꯡꯗꯣꯛꯆꯔꯤ ꯃꯊꯪꯒꯤꯁꯤꯅ ꯔꯣꯅꯤꯟ ꯅꯥꯎꯔꯦꯝ ꯍꯥꯏ ꯃꯥꯅ ꯍꯥꯏꯕꯁꯤꯅ ꯈꯟꯅꯕ ꯌꯥꯕ ꯋꯥꯐꯝꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯦꯟꯅ ꯑꯗꯨꯝ ꯍꯥꯏꯔꯛꯑꯦ ꯃꯊꯪꯒꯤꯁꯤꯅ ꯕꯨꯙꯆꯟꯗ꯭ꯔ ꯃꯥꯒꯤ ꯃꯃꯤꯡꯅꯤ ꯏꯟꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯖꯥꯇꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯤꯇꯩꯅ ꯇꯝꯊꯤꯟ ꯑꯣꯏꯅ ꯉꯥꯜꯂꯝꯒꯅꯤ ꯍꯥꯏꯗꯅ ꯐꯣꯡꯗꯣꯛꯑꯦ ꯃꯁꯤ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯂꯤꯕꯁꯦ ꯃꯍꯥꯛꯅ ꯊꯥꯖꯕ ꯈꯔ ꯂꯩꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯣꯡꯗꯣꯛꯂꯤꯕꯅꯤ ꯃꯁꯤ ꯑꯩꯍꯥꯛꯅꯁꯨ ꯑꯗꯨꯝ ꯌꯥꯖꯩ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯦ ꯃꯃꯥꯡꯉꯩꯗ ꯀꯔꯤꯒꯨꯝꯕ ꯄꯨꯌꯥ ꯍꯥꯏꯔꯤꯕꯁꯦ ꯀꯩꯅꯣ ꯍꯥꯏꯕꯁꯦ ꯃꯔꯨꯑꯣꯏꯅ ꯃꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯌꯥꯝ ꯈꯪꯒꯗꯧꯕ ꯍꯥꯏꯕꯨ ꯄꯨꯌꯥꯁꯤꯗ ꯏꯔꯤꯕꯁꯦ ꯀꯩꯅꯣꯕ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯔꯣꯜꯒꯤ ꯂꯩꯔꯤꯕ ꯃꯥꯒꯤ ꯋꯥꯔꯤ ꯏꯕꯗꯨꯅ ꯇꯣꯉꯥꯟꯕ ꯄꯨꯌꯥ ꯑꯃ ꯑꯗꯨꯒꯤ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯀꯥꯟꯅꯕ ꯀꯌꯥ ꯑꯃ ꯂꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯅꯥꯕꯃꯛꯇ ꯂꯥꯌꯦꯡꯕꯃꯛꯇꯗ ꯑꯣꯏꯔꯒꯁꯨ ꯌꯥꯝꯅ ꯂꯥꯏꯕ ꯃꯑꯣꯡꯗ ꯂꯥꯌꯦꯡꯕ ꯌꯥꯅꯕ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯒ ꯐꯍꯟꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯍꯥꯏꯕ ꯇꯥꯔꯦ ꯂꯥꯏꯔꯣꯜ ꯈꯔ ꯍꯥꯏꯔꯒ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯀꯌꯥ ꯑꯃ ꯂꯩ ꯑꯗꯨꯒ ꯍꯤꯗꯥꯛ ꯁꯤ ꯇꯧꯔꯒ ꯇꯧꯕ ꯌꯥꯕ ꯀꯥꯏꯅ ꯀꯌా ꯑꯃ ꯑꯗꯨꯒꯨꯝꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤꯕ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯑꯒꯗꯤ ꯀꯃꯥꯏꯅ ꯐꯍꯟꯒꯅꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯄꯨꯌꯥ ꯃꯩ ꯊꯥꯕꯒꯤ ꯋꯥꯔꯤꯗꯒ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯪꯂꯥ ꯃꯩ ꯍꯧꯕꯗ ꯏꯄꯨ ꯈꯣꯡꯅꯥꯡ ꯊꯥꯕꯅ ꯀꯃꯥꯏꯅ ꯃꯩ ꯃꯨꯠꯊꯠꯂꯤꯕ ꯁꯤꯒꯨꯝꯕ ꯌꯥꯝꯅ ꯑꯔꯨꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯗꯨꯝ ꯂꯩꯔꯝꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯣꯏꯅ ꯄꯨꯌꯥ ꯑꯁꯤꯗ ꯏꯔꯒ ꯂꯣꯏ ꯊꯝꯃꯝꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯌꯥꯝꯕ ꯑꯗꯨꯕꯨ ꯃꯩ ꯊꯥꯈ꯭ꯔꯕꯅꯤꯅ ꯑꯗꯨ ꯑꯩꯈꯣꯏꯅ ꯑꯝꯇ ꯈꯪꯍꯧꯗꯕꯅꯤ ꯃꯗꯨ ꯁꯤꯒꯨꯝꯕ ꯀꯌꯥ ꯑꯃ ꯂꯩꯕ ꯃꯔꯝꯅ ꯃꯍꯥꯛꯅꯁꯨ ꯊꯥꯖꯗꯨꯅ
Buddhachandrasina sumaina maise comment pirakpane haidana aina lawjay mathangisina Samita Nongmaithem mangna habirakpase ningsinglaga puningda khoirang khoisaunaba amadi pendabana pik thalle ibong ana phungdore yamna nungaijadabdo aduni mana phungdok pirakpase mathangisina Kongkham Premkanta mangna habirakpase our motherland will teach the world of respecting people and sumaina phungdore mathangisina Mark Suparat Aboy Kailam dono mafam si yeni yamba mafam se takpir pa yagadra na hairapani hariba mafam se akhoi khangaboki adugumba unity park haidana khangnabadoni hariba mafam se yam phajabane adum chapiyo khangabo garden harga ju khangnaba mafam doni maduda hanadi akhoi ipu maichau singi photo ga mayam thagalaibido hariba hujing unity park sida leiba adugumba statue sing aduni aduda ano mayam yawre nupilangi lehore aduga handaki hujiki payamai thabagi lehore aduga atopa ningthau kharagi muti judum lehore haitare hijamira bot kisu lehowe adugumba khara lehowe yam phajabane adum chapiyo haidana haijari mathangisina mano ali Payamai Tharamdrabadi Manipur se black art yam taunaramgani aduga fattaba yam tholamgani hai ahal amana masisu adum khanaba yai habadi hariba payasida ayamba black art ki kya amasu dum leidune ba ngasai aina haijariba ningthorol gi obi ai aduga me ama leiba dumaina hojiki leina tina ngakthona bagi obi ai aduga puya mai thabsida hojiki black art ki kya amasu yorom doini mana haiji chumme aduna mi amaga sumaina hai singlar padigi karum khar tongnar padigi fattaba kya tholam basu ai haidana sumaina ahal kharna su phungdu ai habani ado fattaba thoga su aigi motati madu ngakthona ba amasu dum leiramgani ba aduna khade dum thongna gani chumme man hari bisu mathangisina PK Thodam puya mai tharamdrabadi mitai singse thalebakta America singdagi hana yorom basu yari poni ko hai mana sum khanjabado hajarakpani masiju dum khanaba yai habduni maju yari poni ko hari mathangisina RK Sana aroibani puya mai thaba haiba tabaga haifum khangdana wai mai tharamdrabadi ani thopgi chanabi leramoi amang aseng khai basu leramloi malem sida Manipuri jati asi tomthiloina leramgani bro anasma hare yam chume akhoi paya mai thabase masi akhoi yam nuksijaba akhoi gi mitai gi oiba adugumba kangai paksi gi lamdam sigi khanjaba singidi yamna thamoida yamna nungai taba ma dum phawraga dum lei haiba tare adugumba paya singdu leiramagadi na yamna takshi solaga leijaba haiba tare adugumba kyama lei adugumba singe marakta RK Sana su amane haidana lojare ado mana hairibase thamoidi yam nungaite habani aduga malem sida Manipur jati asi tomchiloina leiramgani haidana hai masi yam chume maram de khoina puya hairaga de khoina yam lu ne lojaiba kaigina ba matamda puya ibase mi amana icham chamne iba yadeba habadi akhang hei adugi mathakta maichau pandit kyam ni ire ibane maichau taretuna iramba puya leiraga di adum kanu tawribane ba mayam se kari oramgani habaduni mayam khanjari je habadi yam lu ne khanjaba maichau tari haga de khoi lai ga samana ribane mo khoina ngamdaba kari gumba amata leitaba maramna mo khoina dumain thamamagadi kamai tawgani lamdamse kamai tawkani habaduni mayam khandaribse asumna khoi aina thagachaba community post adu mayam comment pibir phodai mayam la sum thamjabani aduga ayana ngasi mayam gi comment pathokraba matungda akhoi gi like ama sum mayam da sum khudol tamjage habadi like sida ibirakpa IS akhoi jam ayibase mana ibirakpa akhoi kanglai pakpu Manipur kaurgam se haidana adumaina kawba like amada aina mate khara sum lokachage ayibasigi habadi akhoi mayam khangboda sum khara nungai jagada bhai butare masidi khara lokachage hai hojiki mari leina habi tare akhoi lamdam sida puya mai thagraba matungda miya lining changakhre matungji kamai lakhibagi haiba tare maruina puya mai thabasini khwai maru aise madug matung lapang aktanina kamai la legi habado ayibasina phungdok podoni akhoi gi kanglai pa sida charairong bana ni thau panba matamdagi muni lakpa horakhi muni singadugi maraktagi sani ahumna mitai lining amasung chanabi kyabo manghallaga Sani lonchat sandona honaraki habadi sani ede khoi phatabrom da sum longnai ko khoina habadi chathok pa manghan ba haiba ma leidana adom da pu da ayibisina sumai sum phungdok chabani adubu mai pak padingam khidi charairung ba Maharaj ki haktakta lakhiba Vishnu Goswami di sani akan bo oikhidi
ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯕꯤꯁꯅꯨ ꯒꯣꯁ꯭ꯋꯥꯃꯤ ꯃꯇꯝꯗ ꯑꯗꯨꯃꯥꯏꯅ ꯁꯟꯗꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯕꯅꯤ ꯑꯗꯨꯕꯨ ꯉꯝꯈꯤꯗꯕꯗꯨꯒꯤ ꯃꯇꯥꯡꯅꯤ ꯑꯗꯨꯕꯨ ꯁꯅꯤ ꯑꯀꯟꯕꯗꯤ ꯁꯟꯗꯤꯗꯥꯁꯅ ꯑꯣꯏꯈꯤ ꯍꯥꯏꯗꯅ ꯐꯣꯡꯗꯣꯛꯏ ꯃꯩꯇꯩꯒꯤ ꯂꯥꯏꯅꯤꯡꯒꯤ ꯁꯛꯇꯝ ꯁꯤꯊꯔꯛꯈꯤꯕꯒꯤ ꯑꯍꯥꯟꯕ ꯃꯇꯝꯗꯤ ꯁꯟꯗꯤꯗꯥꯁꯀꯤ ꯃꯇꯝꯗꯅꯤ ꯄꯥꯝꯍꯩꯕꯅ ꯃꯩꯇꯩ ꯂꯩꯕꯥꯛꯇ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯟꯕ ꯃꯇꯝꯗ ꯁꯟꯗꯤꯗꯥꯁ ꯒꯣꯁꯥꯏ ꯂꯥꯛꯈꯤ ꯃꯍꯥꯛꯅ ꯂꯝ ꯑꯁꯤꯒꯤ ꯆꯠꯅꯔꯣꯜ ꯅꯤꯡꯊꯤꯅ ꯈꯪꯂꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯃꯌꯥꯡ ꯂꯥꯏꯅꯤꯡ ꯆꯠꯅꯍꯟꯅꯕ ꯍꯣꯠꯅꯕꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤ ꯁꯟꯗꯤꯗꯥꯁ ꯒꯣꯁꯥꯏꯁꯦ ꯃꯍꯥꯛꯅ ꯃꯥꯏ ꯄꯥꯛꯏꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯒꯤ ꯆꯠꯅꯔꯣꯜ ꯀꯌꯥ ꯑꯃ ꯃꯍꯥꯛꯅ मुन्ना ꯈꯪꯉꯦꯕ ꯑꯗꯨꯅ ꯃꯍꯥꯛꯅ ꯁꯟꯗꯣꯛꯄꯗ ꯌꯥꯝ ꯂꯥꯏꯅ ꯁꯟꯗꯣꯛꯈꯤꯕꯅꯤ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯐꯣꯡꯗꯣꯛꯏ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤ ꯁꯟꯗꯤꯗꯥꯁ ꯒꯣꯁꯥꯏꯃꯛꯅꯁꯨ ꯃꯥ ꯈꯛꯇꯅ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯃꯇꯝꯁꯤꯗ ꯄꯥꯜꯂꯤꯕ ꯄꯥꯝꯍꯩꯕ ꯅꯤꯡꯊꯧꯁꯦ ꯃꯁꯤꯒꯤ ꯃꯉꯣꯟꯗꯁꯨ ꯈꯔ ꯃꯈꯥ ꯄꯣꯜꯂꯤꯀꯣ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗ ꯄꯥꯝꯍꯩꯕꯅ ꯔꯥꯃꯥꯟꯗꯤ ꯙꯔꯃ ꯍꯦꯛ ꯂꯧꯈꯤꯕꯒ ꯃꯤꯌꯥꯟ ꯃꯆꯥ ꯁꯟꯗꯤꯗꯥꯁꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯏꯟꯗꯨꯅ ꯃꯤꯇꯩꯕꯨ ꯑꯇꯣꯞꯄ ꯙꯔꯃ ꯆꯠꯅꯕꯤ ꯑꯃꯁꯨꯡ ꯂꯥꯏꯅꯤꯡꯗ ꯄꯨꯁꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯛꯈꯤ ꯔꯥꯃꯥꯟꯗꯤ ꯙꯔꯃ ꯂꯧ ꯌꯥꯗꯕ ꯃꯤꯁꯤꯡꯕꯨ ꯍꯥꯠꯄ ꯇꯨꯞꯄ ꯊꯧꯔꯤ ꯌꯥꯟꯕ ꯏꯁꯤꯡꯗ ꯂꯨꯞꯁꯟꯕꯤꯕ ꯏꯟꯊꯣꯛꯄꯤꯕꯅꯆꯤꯡꯕ ꯇꯧꯈꯤ ꯍꯥꯏꯗꯅ ꯐꯣꯡꯗꯣꯛꯏ ꯃꯁꯤ ꯑꯆꯨꯝꯕꯅꯤ ꯊꯥꯏꯅꯒꯤ ꯋꯥꯔꯤ ꯂꯥꯏꯔꯤꯛ ꯀꯌꯥ ꯑꯃꯗ ꯌꯥꯎꯏ ꯑꯩꯈꯣꯏꯒꯤ ꯔꯥꯃꯥꯟꯗꯤ ꯂꯧ ꯌꯥꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯜꯍꯟꯕꯅ ꯍꯥꯏ ꯑꯉꯥꯡ ꯑꯣꯜꯍꯟꯕ ꯍꯥꯏꯕꯁꯤ ꯍꯥꯠꯇꯣꯛꯄ ꯍꯥꯏꯕꯅꯤꯀꯣ ꯁꯤꯒꯨꯝꯕ ꯀꯌꯥ ꯑꯃ ꯍꯥꯏꯔꯤꯅꯤ ꯃꯩꯆꯧꯗꯕꯨꯛꯇ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯕꯅꯤ ꯅꯤꯡꯊꯧꯅ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯔꯒꯗꯤ ꯃꯍꯥꯛꯅ ꯂꯧꯔꯤꯕ ꯙꯔꯃꯗꯣ ꯑꯗꯨꯗ ꯆꯠꯂꯨ ꯍꯥꯏꯕꯗ ꯃꯍꯥꯛꯀꯤ ꯃꯅꯥꯏꯁꯤꯡꯅ ꯆꯠꯂꯨ ꯌꯥꯔꯛꯇ꯭ꯔꯒꯗꯤ ꯃꯍꯥꯛꯅ ꯒꯨꯔꯨꯅꯤ ꯈꯟꯖꯔꯤꯕ ꯁꯟꯗꯤꯗꯥꯁ ꯒꯣꯁꯥꯏ ꯃꯃꯥꯡꯗ ꯃꯍꯥꯛꯁꯤ ꯆꯣꯞꯄ ꯅꯪꯉꯦꯕ ꯏꯀꯥꯏꯕ ꯈꯔ ꯅꯪꯗꯣꯏꯅꯦꯕ ꯑꯗꯨꯅ ꯃꯥꯅ ꯏꯀꯥꯏꯕꯗꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯁꯥꯎꯅꯤꯡꯕꯗꯒꯤ ꯃꯥꯅ ꯍꯥꯏꯕꯗꯨ ꯏꯟꯗꯕꯗꯒꯤ ꯑꯉꯥꯡ ꯑꯣꯜꯂꯝꯕꯅꯤ ꯈꯪꯗꯦ ꯃꯥꯅ ꯗꯟꯗꯤꯁꯤ ꯃꯈꯟ ꯃꯈꯟꯅꯦꯕ ꯄꯤꯔꯝꯗꯣꯏꯁꯦ ꯑꯗꯨ ꯃꯇꯝꯗꯨꯗ ꯁꯟꯗꯤꯗꯥꯁꯅ ꯅꯤꯡꯊꯧ ꯄꯥꯝꯍꯩꯕꯕꯨ ꯃꯤꯇꯩꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯊꯥꯗꯣꯛꯍꯜꯂꯒ ꯔꯥꯃꯥꯟꯗꯤ ꯙꯔꯃ ꯆꯠꯍꯜꯂꯛꯂꯕꯗ ꯃꯤꯇꯩꯒꯤ ꯌꯦꯛ ꯁꯂꯥꯏ 8ꯄꯨ ꯒꯣꯇ꯭ꯔꯒꯤ ꯃꯤꯡꯗ ꯍꯣꯡꯗꯣꯛꯈꯤ ꯒꯣꯇ꯭ꯔꯒꯤ ꯃꯤꯡꯗ ꯁꯨꯃꯥꯏꯅ ꯐꯣꯡꯗꯣꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯗꯤ ꯊꯧꯅꯥ ꯐꯕꯅꯤ ꯁꯤꯕ ꯀꯤꯗꯕꯅꯤ ꯅꯤꯡꯍꯟꯅꯗꯕꯅꯤ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯉꯥꯛꯄꯅꯤ ꯑꯃꯁꯨꯡ ꯃꯤꯈꯥ ꯄꯣꯟꯅ ꯍꯤꯡꯕ ꯍꯩꯔꯝꯈꯤꯗꯕꯅꯤ ꯑꯏꯕꯁꯤꯅ ꯐꯣꯡꯗꯣꯛꯏꯅꯤ ꯃꯤꯈꯥ ꯄꯣꯟꯅ ꯍꯤꯡꯒꯗꯕꯒꯤ ꯁꯔꯨꯛ ꯁꯤꯈꯤꯕꯅ ꯐꯩ ꯍꯥꯏꯗꯅ ꯁꯤꯕ ꯉꯝꯅꯈꯤꯕꯅꯤ ꯁꯥ ꯂꯥꯟꯗ ꯊꯧꯅꯥ ꯐꯕꯅꯤ ꯊꯥꯡ ꯇꯥ ꯍꯩꯕꯅꯤ ꯇꯦꯟ ꯍꯩꯕꯅꯤ ꯑꯃꯁꯨꯡ ꯁꯔꯤꯠ ꯁꯔꯥꯛ ꯍꯩꯕꯅꯤ ꯑꯗꯨꯕꯨ ꯁꯅꯤ ꯑꯀꯟꯕ ꯁꯟꯗꯤꯗꯥꯁꯅ ꯌꯦꯡꯈꯤꯕꯗꯒꯤ ꯃꯤꯇꯩꯒꯤ ꯂꯥꯏꯅꯤꯡ ꯁꯤꯊꯔꯛꯈꯤ ꯁꯨꯃꯥꯏꯅ ꯐꯣꯡꯗꯣꯛꯑꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯕꯩꯒꯆꯟꯗ꯭ꯔ ꯃꯍꯥꯔꯥꯖꯀꯤ ꯍꯥꯛꯇꯛꯇ ꯍꯧꯗꯨꯅ ꯀ꯭ꯔꯤꯁꯅ ꯅꯤꯡꯕꯒꯤ ꯆꯠꯅꯕꯤ ꯂꯩꯔꯛꯈꯤꯕꯅꯤ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯐꯣꯡꯗꯣꯛꯑꯦ ꯍꯤꯁꯇ꯭ꯔꯤꯅꯤꯀꯣ ꯃꯁꯤ ꯑꯩꯈꯣꯏꯅ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯄ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯒ ꯍꯤꯁꯇ꯭ꯔꯤꯁꯦ ꯑꯩꯅ ꯁꯨꯝ ꯐꯣꯡꯗꯣꯛꯆꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯏꯕꯁꯤꯅ ꯁꯨꯝ ꯐꯣꯡꯗꯣꯛꯑꯝꯕꯁꯦ ꯃꯁꯤ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯥꯅ ꯈꯜꯂꯦ ꯑꯗꯨꯅ ꯑꯩꯁꯨ ꯆꯦꯅꯦꯜꯁꯤ ꯁꯨꯝ ꯂꯧꯈꯠꯆꯕꯅꯤ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡ ꯑꯃꯒ ꯅꯨꯡꯉꯥꯏꯅꯗꯅꯕ ꯑꯗꯨꯒꯨꯝꯕ ꯑꯩ ꯁꯤꯟꯖꯕꯗꯤ ꯅꯠꯆꯗꯦ ꯀꯔꯤꯒꯨꯝꯕ ꯇꯧꯔꯝꯗ꯭ꯔꯒꯗꯤ ꯀꯔꯤ ꯑꯣꯏꯔꯛꯀꯗꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯁꯨꯝ ꯂꯥꯛꯅꯔꯛꯄꯅꯤꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯐꯣꯡꯗꯣꯛꯆꯕ ꯈꯛꯇꯅꯤ ꯃꯩꯆꯧ ꯈꯣꯡꯅꯥꯡ ꯊꯥꯕꯅ ꯁꯨꯝꯅ ꯇꯥꯛꯄꯤꯔꯝꯃꯤ इलम लाइदी मेराइरगनी मिलम लाइबु निंगनी येकपु गोत्रदा ओनसिनखिबना अपोकपि पलेम अमसुंग अपोकपु पंथौबु काउथोखिबदगी मीगी मपाबु मपा ओइरबोय खलक्कनी मीगी ममादा इमा कौरनी गसी चैनल असिना मयामदा अखोइगी पुया मै थाखिबसे मसि थारमद्रगदी करी ओइरमगदगे न मयामदा सुम आइना मयामगी वखलोन सुम हंगजबनी अदुग मयामना पिबिरपा कमेंदो आइना मयामदो पाथोकचरगा मैम खंगनजबनी अदुग लोइनना आइना लारिग अमसुंग मतेंग लंगजरगा कांगलिपाकपु मणिपुर कौरगुमसे हारिबा आईएस अखोइजमना इबिबा अदुदगी मते खरा सुम लखोटपा याबा खरा लखोटचरगा मैम सुम खुदोल तमजबनी मसी अइहांगना लैमिनरिबा ngasi अखोइगी ममांगदा हौखिबा हिस्ट्री खरा सुम नैनाबु खक्तनी अदु हिस्ट्री जो अखोइना नमसनबजु यादबा अदुगुम खरा लै अदुगी मतुंगिना ngasi ओइरकइबा ngakतनी अदुना आइना ngasi थमजरिबसे अखोइगी हजिक लैमिनरिबा ममांगदा थोखिबा थौदोक क्या आम थोखरगसु हजिकदी लैमिनरिबा सिना नाव खुदिमा अदुम नुसिनाना लैमिनरे अमगा अमगा नुसिनाना लैमिनरि हाबे तारे अदुना मसिदा आइगी भिडियो सिना अखोइगी सिना नाव सिंग सिगी मरक्ता नुंगाइनदनबा धर्म अमगा अमगा नुंगाइनदनबा तौजबा मुक्ति नसदे तोंगाना अखोइगी आइगी चैनल सिना सुम सेमजरपा भिडियो क्या सिंग सिगा मरि लैनना सुम सेमजरपा मरमना अखोइगी पुया मै थाबा हाबसे मयामसु हेन खंगनबिरमगनी पुया मै थाबसे कमाय तौखिबना हाबदो मयाम हेन खंगनबिरबनी अदुना पुया मै से थारमद्रगदी हाबदी लाइरिक से यामना लुना खंजबा अदुना मरम ओइरगा ngasi भिडियो सि सेमजबनी डाइरेक्टिंग असे ngasi अखोइना थाइनगी ओइखिबा अदुगुम वारी ओइबियाय थाइनगी ओइबा लाइगी वारी ओइबियाय थाइनगी निंथौ पालिंगायगी ओइबियाय वारी क्या आमा सुम लाइको अदुगा मदु नतना अतोप क्या आमसु लैरी मदुगुम क्या हजिक थीबिदा फंगद्रे
ꯑꯗꯨꯃꯛꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯕ ꯈꯔ ꯑꯗꯨꯝ ꯐꯥꯎꯏ ꯍꯥꯏꯕꯗꯤ ꯄꯨꯌꯥꯁꯤꯡꯁꯦ ꯂꯩꯔꯝꯃꯒꯗꯤ ꯀꯣꯟꯅ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯗꯁꯨ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯑꯃ ꯁꯨꯝ ꯐꯥꯎꯖꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯁꯨꯝ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯅ ꯁꯨꯝ ꯐꯣꯡꯗꯣꯛꯆꯕ ꯈꯛꯇꯅꯤ ꯉꯁꯤꯒꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯀꯅꯥꯒꯨꯝꯕ ꯂꯥꯏꯅꯤꯡ ꯀꯅꯥꯒꯨꯝꯕ ꯙꯔꯃ ꯀꯅꯥꯒꯨꯝꯕ ꯖꯥꯇꯤ ꯑꯗꯨꯒ ꯂꯩꯃꯤꯟꯅꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯂꯩꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯗ ꯅꯨꯡꯉꯥꯏꯅꯗꯅꯕ ꯁꯤꯡꯆꯦꯞ ꯊꯥꯕ ꯑꯗꯨꯒꯨꯝꯕ ꯀꯔꯤꯁꯨ ꯌꯥꯎꯖꯗꯦ ꯍꯥꯏꯗꯅ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯏꯆꯝ ꯆꯝꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯩꯅ ꯁꯦꯝꯖꯔꯤꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤꯒꯨꯝꯕ ꯄꯨꯌꯥꯃꯩꯁꯦ ꯊꯥꯔꯝꯗ꯭ꯔꯒꯗꯤ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯨꯒꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟ ꯁꯨꯝ ꯃꯌꯥꯝꯅ ꯐꯣꯡꯗꯣꯔꯛꯄꯗ ꯑꯗꯨ ꯈꯛꯇꯪ ꯊꯝꯖꯕꯅꯦ ꯍꯥꯏꯗꯅ ꯑꯩ ꯃꯌꯥꯝꯅ ꯁꯨꯝ ꯊꯝꯖꯒꯦ ꯑꯩ ꯌꯥꯝ ꯈꯪꯍꯩꯗꯅ ꯁꯨꯝ ꯊꯝꯖꯕꯃꯛꯇꯤ ꯅꯠꯆꯗꯦ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇ ꯆꯦꯅꯦꯜ ꯑꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕ ꯌꯥꯎꯕꯤꯕ ꯂꯩꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯍꯥꯏꯗꯅ ꯍꯥꯏꯖꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯀꯪꯂꯩꯄꯥꯛ ꯏꯃꯥꯅ ꯌꯥꯏꯐꯔꯦ